Hello guys, ngasi ki case I am the tab the interest legani haibagi hazabali kamaina to wari no haiba punna khangminasi 2006 ta Mumbai gi Church Gate tagi horaga Marine Lines phawba jaga jaga singda police yellow taps ngakta ngairam me haiba yai maram de 2006 ki tha marida police na asiba haksang taret phangki haksang singdo loina half naked way amana railway track ta amana railway gi overbridge ta haksang singdugi manakta wear gi ken ama tabasu adum thengnakhi Mumbai da serial killer ama open arm chatuna lerami karamba serial killer no haibada lairabada attack tawba haibatare mahakka mayuk nagadra haibagi akiba Mumbai city da matamudu da faunarami misaksa kanano mahakkanano haiba punna khangminasi Ravindra Kantroli hariba misaksi Fort Mumbai gi Kama Hospital da pokhibani mahak Dovi ki thabak Dovi talauda loinana mafamadda makoisi illegally lesson basu oigadoini atopa Dovi singa adumna sanai naraga horakpa oibana magi punsida kanaba pakna phangaktaba angang oirakadoini Ravindra gi mapadusu magi sel tangkhai hena juwada khadokkadoini loinana leibasu illegal oina leirakpa maramna makhoibu mafamadudagi tanthorakhibani aduna magi mapa hoisu magi nopi gi mayumda Mahalakshmi da lainaba tawkhibani aduga Ravindrana makhoi relatives ki da lainaba haidana Pune da tharamkhibani matam kharani gi matungda amuk khanna magi mamagi mapam da lainaba gi damakta halakhi nungai taba haiba taragadi mahaki mamagi mapam da mahakna leiba matamda karemnana ngangbi ba usittaba mong utpa adum tarokhibani matawaduda masu hainadaduna mafam ado suknai leiraroi yumduda leidoi sarukpudi sorokta leijage haidana decision lawkhibani magi oina migi yumda phajan punchillaga leibagi mahutta lambi lamjauda ningthaugumna leibana hena fai haidana khalami chahi 13 shoraba Ravindra lambi da oirabasu tumduna leiba ngami karigumba kanda mamanabagi mayumda tumbasu yawi mana hingningba mongda adum hingduna lei hingningba mawong hingba hairisida phattaba thabaksu adum yawrabaniko mahak teenage matamdadi akhoi Dasratha Rani gi gang member ama oina leirakhiba magi thabak haiba taragadi illegally alcohol yonba singsidagi ataba mamalda lawbagi thabak oigadoini magi thabak tuna maram oiraga Azad Maidan gi jail da adum matam lenba taiba jail da matam lendraba matamududi mahak Kennedy Bridge ki brothar da uba fangi Muhammadu Laiba Nupi Amagi Manakta Adum Chatli Mahak Mingna Anjali Kawi Chahi Kundi Henba Adumaina Oigadoini Madhya Pradesh ki Kundagi Mahakbu Ubirakpa Oigadoini Ravindrana Nupi Dubu Kayamuk Yamna Pambagi Hababu 25,000 Tungchan Ki Nupi Dubu Mafamadu Dagi Lautok Nabhaidana Adumna Anjali Bu Mahakna Aduki Matik Nushi Zarure Adubu Mahakna Nushi Zariba Nupi Dugal Laiminagi Haibataragadi Mahak Kadaida Lairugani Masi khalaga mahakna flat ama rent lawki mafam maduda makhoi ani laiminamagi damakta chatkhibani makhoi ani luhonglammi machanupi ama su phangki mingna Dipa kawe adumna mahak hingjaba horaklagasu hanagi magi hainajabi dum tawraga lakpanina hek thadokpada awaba amati oiramiba mabu singsinbagumna phaweba mahakna last time jail da lairubadagi tholakhiba matamduda su masana wasak sakhibani amuk khanna fattaba lamida changaroi crime gi thabak tawraroi haidana khanki mahakna last time jail da leiruba matamda muslim nupa ama ka thengnakhibani mahak ka thengnarakpa matam kharada mahak islam gi maramda khara khanki mahakna tawba thabak tu afaba natti haiba khangjaraki jail du dagi tholaklaga mahak islamic religion da changba hoki islamic dharm chatlaba matungda mahak Ravindra Kantrole dagi akhoi Abdul Rahim onkhibani haiba tare mamingse Fataba thabak mahakna taromba sing loina thadokre loinana Dasarath gang dusu mahakna thadoklami crime gi thabak sing thadokre thabak macha macha tawraga haibadi sorokta achapot yonba migi gari yadaba repair tawbiba adum laba thabak tawraga sel macha macha talaga hinglami aduga madi gang member amasu hana oirambanina mahak aronba police ki paw thadok thajin tawbusu yawi masina takpadi Ravindra haibadi Abdul gi crime record fajana clean oire haiba takpani Achumba lambida mahak chumna chatpa horampani adubu nongma ikhang khanghaudana mahak police na thagatuna puki masigi maramna karigi police na mahak si Mumbai gi Weirman killer du oiramgadra haidana chingnabagini
2006 की अरोइब थादा मियोय खरा तोंगानबा मवोंगदा जगा जगादा सिरंबा थेंगनखि मधु कनाना तौरिबनो हाइदना किलर थिगतपदा अवाबमदि ओयगदौरिबनि अदबु मुंबई पुलिस ता हिंट अमदि लेरमखि मधुगी हिंटुना रविंद्रदा अदुम डायरेक्शन ताकपगुमनसु तौरबनि उमनमक्सि 5 अक्टोबर 2006 की अयुक्तगी हौरखिबनि मे खुदिंगमक मागी मागी थबक चटननबा हाइदना मयुमदगी थोकनरक्लबनि थबक चटनबा हाइदना मेरिन लाइन्स रेलवे स्टेशन रोमदसु लाकनरमि नुंतिगी मिच्चिनबा अदुमना चिल्लि अदुसु स्टेशन नत्रगना अतोप मफमदा नत्तबिदा रेलवे स्टेशन दुगी ब्रिजता मी लोइना तिन्नरमि मखोय मयाम मरक्तुदा थवाई याउद्रबा हक्चांग अमसु तारि मदुदा ई ngaktani asopagi mafam ngaktani thabakta makutta adubu henna ngaklibadi body dugi khwang makha taba hakchangdu firol yaudi body du taxi driver Vijay Gorgini adubu nungaitaba wafam hairagadi magi case yam thuna register tawrakhibani police ta aduga yam thuna su case miyamna kaungaramki incident si thokraba matungda 20 days ki matungda haibadi 25 October 2006 ta Church Gate Station dagi 2 minute lapnana leiba jagada police na lairaba misak amagi asiba hakchang amasu phangki mahaksi khwang makhagi firol yaromde matamdu fawbada mamangda thokiba case tuga mari lene haibagi wafam amata puthokri adubu hakchangi listi hengalakpa leptri 14 December da amuk Church Gate Railway Station gi footpath ki manakta amuk atopa body amasu phangki madudagi killer adudagi ming phangba ngamkebani wear gi ken ama taramki madam kharani gi matungda amuk मरी सुबह हक्चांग फंकी IT ऑफिस की ममांग मसिदसु अमुक हन्ना ममांग थेंगनकी बगुमना वेयर कैन अमा तारंबा थेंगनकी असुमना हक्चांग कयानोमा थेंगनरब मतुंगदा पुलिसना मदर सिंह सु कनेक्शन अमखक फिल तौबा होकी उबा होरकी पुलिस तगी हेंदोक्तना मेडियाना फाउद किलर सिबु द बियर मैन किलर हाइदना ममिंग थोनकी बनी असुमना मखा तारकपदा अमुक हन्ना थोखनिंगदब थौदोक अममुक थोकी 25 December 2006 ता मंगा सुबह हक्चांग फंकी January 2007 दा हक्चांग अहुम अमगसु अमुक फंकी ममांगी पुलप पुंझलगदी मखोइना हक्चांग निपान मुक्ति फंकी हालमलिबा मवोंग सिंगसु लोइना मानारी हाइबदी हक्चांग दा फुबगी ताबा ममी बॉडी हाफ नेकेड ओरंबा लोइना वेयर कैन तादुना लेरंबा हाइरिबा सिंगसा हाइफेट मानारी हाइरिबा मियोय सिंगसा मखोइबु आइडेंटिफाई तौबदा खरा वाना थोई मरमदी मखोइ तमथीना सोकलब अदुगा सिरिबा मियोय सिंगदुगी बैकग्राउंड सु येंबदा मखोइदु नुंगाय याफबदी ओइदे सिरिबा सिंगदुसु लोइना नुपा ngaktani हेना नकपा हाइनदबा अमा हाइबा तारगदी अरोइबो ओइना फंखिबा हक्चांगदु मनाक्ता नोट अमा खक फंग मदुदा वेलकम टू द क्लान हाइनसु इ पुलिसना इन्वेस्टिगेशन तौबा मतमदा मखोइगी स्निफिंग डॉग तुना मेरिन लाइन स्टेशन की बाथरूम दा मदर दुगी मनमदो ट्रेस तौरमखि पुलिसना येंगुबा मतमदा ग्रे शर्ट अमा फंखि बाथरूम की मपान अमदी जगादुदा लेबा मियोय सिंगदा ग्रे लिटपदुगी मरमदा हंखि मदुदा मखोइना पुलिसता मिंग अमा हाइरखि मदुदी रविंद्र अब्दुल की मिंग पलखिबनी 22 July 2007 की निमित्ता पुलिसना रविंद्रबु दोबी तलबतगी फाखि पुलिसना रविंद्र की मनाक्तगी ई तैब फुरित अमा फंखि लोइना मागी हैंड राइटिंग दुसु असीबा हक्चांग अमगी मनाक्ता फंखिबा नोट्स की हैंड राइटिंग दुगा रविंद्र की हैंड राइटिंग गसु जाप मने केमते खेनदी मखाताना पुलिसना मंगोंदा नार्को टेस्ट पॉलीग्राफ टेस्ट अमदी ब्रेन मैपिंग टेस्ट परफॉर्म तौहल्ले हाइरिबा टेस्ट सिदा रविंद्रना महाकना क्राइम दो पांथोकलेखिबनी हाइरमने अदुमोइनमक महाकना हातलिसा मियोय 15 मुक्ति सुरबनी महाकना हाइजबदा महाक ड्रग एडिक्ट ओय हाय अदुगा हक्चांग मनाक्ता तारंबा केंदुना विक्टिम गा महाकगिनी हाइरबी महाकना तौरिसा अहानबदा विक्टिम सिंग हाना ngaухꯜꯂꯒ मर्डर तौबनी हाइरी रविंद्रदा बॉडी सिंग हाफ नेकेड ओइबगी हंगबा मतमदा महाकना सेक्सुअल असॉल्ट एलिगेशन बु कंप्लीटली डिनाई तौरमी अमरोमदा मीडियादना मागी थोकपा न्यूज हापनरमी सिदना अमुक पुलिसना अखोइगी बॉडी दुबु फोरेंसिक टीम दा थादुना चेक तौहनबदा बॉडी सिंगदु सेक्सुअल असॉल्ट तौ हाबमा उतली मदुदा अमुक किलर सि होमोसेक्सुअल ओरमगनी हाइदना अमुक खल्ले हारिबा सिंगसि कॉन्स्पिरेसी थियोरी ngaktani oiramba yai haibuduni adubu mangonda tasengna hanguragadi mahakna miyoy singdu hatti hairi hairiba sigi matang da haujiksu adum ravindrana mahak mara laite mahakna mi hatti haiba adumak hairi court na ravindrabu 2007 da lupa lising ani ki fine thihanna hairam
लोइनना लाइफ टाइम इम्प्रिजनमेंट तौनब हाइकी अदुग अमुक कैदौगेबु 2009 दा जेल दगी थादोखिबनी कोर्ट ना हाइबदा माना मी हाले हाबगी चप चाबा एविडेंस लेते हाइबदु खंगहल्ली ngasi fawba Wehrman killer kananu khangdri mahak oiramba yai habadi chingnaba leikhi adubu mahak mamangda wari leikhiba oiba police namaral sizin matamda hekta khoigi fai haina masana su haijay adubu mahak jail dagi thoglaga street tamagi marup amaga chana thaknaba yonduna leiri mahaki family ga fajana leiminari masina takbadi killer aikhoigi marakta lei haibani लोइनना रविंद्र फाख्रिब मतमदुदसु मी हाटपगी थौंदु लेपखि मखाताना चथरखिद्रेब अदुना वारिसे तारगा मयामगी मोतगी करी लई हादि सीरियल किलर जे रविंद्र ओइरमगद्रा नत्रगना अतोप मी ओइरमगद्रा इन्वेस्टिगेशन फजना तौगदबनी हाइगद्रा करी हाइदुनो इजु खंद्रे तसेंगना मा ओइरमगनी हाइना सो आइदि चिंगनै अदुगा अतोप मा ओइरमबसु आइ सिगि मतंगसिदा केम खंद्रे वारि पारे नुगारे मयाम पुने तामिनरे सिसु वारी मखकनी अदो सुमदब नुगाय नुगाय वारी मैम मता बिनिंग लेबे तारगसु अखोइगी चैनल से चंगबिदोनो वारी अनो बथगलक पंगाइदोना लेबि हाबसि मैम हमदे थमसगे दोगे अखोइने वारी चलि थोकचब मतमदा सोइखिबे लानखि बियरगसु मैम सुंसु सुदन ngakpigani habagi thajabado अखोइगी मैम हमजे थमजगे अदुगा ngasiगी ngasiगी matang sidlo shenjaragi mathangi wari damu मैम पुने थेंगनरसि याय फरे